खुरुमजरी SKTV पावबु येंबिरिबा पुनमकपु तराम नोक्चरी अहानबदा मरुइबा पाव पिजरी Meitei bu Indian Constitution ki schedule lista amuk hanjin hannanaba Meitei Tribe Union MMTU na national level da makata na campaign chathari Tangkhul ki MLA letpaw hawkip na hariki buwapam sing kupna khanadana thabak paket piganu haina Maring Welfare Committee na Manipur Governor ki puning jingsin khre amadi Mapu Pandabugum Lambai Assembly Constituency Manungdagi Yangan Kopidagi Lambai Paudalaiba Imphal Uphul Lambigi Port Hall Nolakta Koilana Mianbagi Tabak Satram Lehari Hauzupau Santona Pizari Meitei bu Indian Constitution ki schedule lista hanjin hanana ba Meitei Tribe Union MMTU na national level da makata na campaign chathari loina na MMTU gi kangbu amna India gi political amadi dharma gi lusingba sing unabagi campaign chathari campaign sa da India gi schedule tribe ki luchingba sing dabanate Meitei gi schedule tribe ki demand asidi India lengakna topom thokpa oina tawgadabani haina phongdorokpa kaya lagire haina MMTU gi organization secretary takhelambam parijana thokpa cherol amana hari cherol aduna makha taraduna Meitei bu schedule tribe ki list amu hanna yohon phom thoi habigi chap historical evidence amadi record singna mayek sengna takli kumja lising amaga samapan kunthra mathoi census ta yufam oiba Assam province ki 14 hill tribes ki list serial number 2 dagina 14 phawda leiba tribe singduna India gi lengakna schedule tribe list yahun khraga serial number 1 da leiba Meitei buna schedule tribe list yahun kidabasi maram sungcha sade maram maduna constitutional remedy ki khudong chaba loduna Meitei bu schedule tribe status ta hanjin ba yabagi hak chapchana lei haina MMTU na phongdokli Hawkiba July Kungamangada Tangkhul constituency ki MLA letpaw hakip na Tangkhul district ki matang da thamlak ki wafam sing hekta mamutana yathok pi khiganu haina Maring Welfare Committee MWC na Manipur ki Governor Ajay Kumar Bhala ki pukning chingchilakli ngasi MWC ki Secretary Maurice Makungana khujek piduna thorakkiba cherol da Tangkhul district asi hawkiba chahi lisingani kunga Lising ani kunhumdogi megi ahumdagi irang thokliba Meitei amadi koki phurup natna atai phurup kayana punna khundari ba mafam amani district asigi district level officer amadi line department ge staff sing asi Meitei yauna nan koki phurup ki miyoi singna yambani hojik ori phibam asida misak khangdokpada haibasi araiba nate lana chathakhibasu yai DLO amadi DLO line department ge staff sing maru oina nan koki gi phurup ki miyoi sing na thabak taunanaba cam office sing hangnanaba sem sariba si natte yamna sadaba ama oigani masigi mathakta office building gi phibam staff masing watpa isingi khudong chadaba si employee singi akiba amani Tangkhul more amadi atai block office sing da thabak tawriwa employee sing asi Meitei phurup ki miyoi amata yaude section thorang paikhatliba temporary arrangement asi peningai oide maramdi nan koki phurup tariba mafam sing da lepaw hakip na MLA oirakpadagi development work amata paikhatri masi miyam gi mute ama oibigi khwaidigi asauba asoiba amani Miyam gi laibak thibani maram sing asina Tangkhul district ki nankuki phurup ki miyoi singna makhogi makaidigi hainingbadi letpaw hakip na harakhiba wafam sing munna khantha hauduna pakhum pikhiganu asengba sing khanglaba matamda thabak pakhat piu haina governor gi pung chingchilakibani hari Lamlai Assembly constituency ki mapi mapa
पांद्रबा गुमना तौनिंगबदा तौबगी मओंगदा कनानासु खंगलोई कनानासु करिसु हाइरकलोई हाइबिगी मतागुमना ngasi ayuk anganbadigi hauna Imphal Ukhruil lambi National Highway 102A gi saruk amasu oiriba yangampokpidagi lamlai phawbagi manungda leiba pothole sing nong marakta koila na menbagi thabak chathakre hari ayuk asukkoina nungsa saba matam asidadi mari lenaba singna lambi asi sambidraga nong taduna pothole sing asida ising leiraba matam asida black top tawbagi thabak chathrakpa asidi quality maintain tawbadi lairedana lambi semlam labani haiba yananaba tawrabra habige chobohang amadi oiri ngasi semlam ni lambi asi numit kayagi kuchemno haiba achauba wahang amaga loinana ising marakta black topping tawduna lambi semba adu ubadagi nongadagi mafam kharadadi nong marakta koilas thaba yaroi haina thingjankhre mafam aduda lambi semlamba kangbu aduna atopa mafam kharada amuk chathoktuna makha tana lambi semgi thabak makha chathari hari Foothills Naga Coordination Committee FNCC na changchiliba matam kaktaba banna Tangkhul Naga Foothills Organization TNFO na mapung phana sogatli hari TNFO na thadrokpa cherol amada Tangkhul Naga Foothills Organization TNFO gi ngarang pangthokiba Executive Council mifamna khanarba matungda ban mapung phana sogatpa haina warep lauki Nagagi ancestral land da tiger natrakna German road semba yaroi kuki militant singi su kem sing su thamba yaroi amasung militant singbu sakthak piriba popi thabagi thabak toba yaroi habu wafam sing asi Tangkhul Naga Foothills Organization na mapung phana sogatli loinena state asida leiriba naga singna FNCC na changchiliba khongjang asida naga interest da sogatmina si hairi Future printing industry and India's Act East policy haiba hiramda nomagi oiba seminar kam road show ngasi chingmerong dalaiba classic grande da pangthokre All Manipur Press Association sinra pangthokpa seminar kam road show da Manipur lenga ke textiles commerce and industries ge additional chief secretary Anurag Baspai All Manipur Printing Association ge president YK Dhiren Bozem ge chairman Akam Jai Kumar Ipama ge president Jaibir Singh na chingba mioi kyana saruk oi yaki thorongga mari lenena sobene amasu phongki thorongga mali lenena ampa gi president YK Dhiren hai malemgi oina printing technology gi khonglei yangna ahongba amada lakli masna maram oiraga awano pok lamdam dasu oirakli ba matam gi ahongba si khangminaba mathau tai masigi damakta seminar asda expert kyana technical session da khana nenenabagi khudong sabadu phangani haiki printing hiram masina Manipur gi economic development da asoba phida amakali wake dhirina maka taraduna lamdo masigi oide phiba masina printing industry da mathau tariba equipment sing amadi atei polam kaya mapalam dagi pusalakpada khudong sadaba mayok nari hainasu phongdokhi Ekoi ano ba yamna quantity na taba quality oi ba printing industry du tawgi tangai padabal lei maramaduna masimyam na paman ge haragadi quality products ma mathau tabni na madugi quality product tu lagna bohona bada technology mayam sing to madu ekoi gi mafam sida su puselak taba yada aduna mayam da aina thamjani wafam di ekoi government ki leiriba ekoi gi office ki thabak thorom sing natraga ekoi tongan tongama autonomous ki oi ba leiriba officing atau lalana igi leiba industry tawriba punamakna ekoi gi print ka mari leina ba ekoi gi thabak thorom sing se adum la ba industry tawjariba sing sibu promote to boina industry sing sida printing press sing sida ekoi madu gi job thabak sing ado madu bibi nabagi damakta so emiam da appeal tawjage Thasigi kungamari gi numidang pung 10 rom tarakpada koireng road ta accident thoktuna Kwakethel da leiba ASEAN hospital da laikat aduna lerakpadagi hospital asina thausadabadagi laikhidabani haiba nambol kongkham mayai lekaidagi Moirang Them Ranjit chahi nipugi mishiga mari lenena JAC against the death of Moirang Them Ranjit nambol kongkham mayai lekai due to the negligence of ASEAN hospital haiba JAC ama semkre loinena thasigi kuntra phawgi manungda hospital asigi na laikhidraba imungda lupa lak yangkhai
compensation pibagi loinana hospital asigi license kakadabani natrabadi mathangi numit tang 38 dagi tidim lambi ban tawrgani haina JAC asigi convener El Premila Laimana DPUVO Nambol gi office ta pangthokpa pawgi mifam amada phungdokre mangna makata kibada accident thokpa numita matik chaba doctor laitabadagi mahakpu checkup ningthina tawkhidabadagi thodok asi thokpani haukiba tang kunga mangagi nungthilgi pung anida operation tawgani haramlaga doctor laitabana numidang wairamda operation tawki tang kunga tarukta ranjit masa sor honba nungairaktabadagi oxygen ventilator hapsi haijarabasu hospital na yakhide lanai hospital bu senda lambi oina onthok libra onthorok liba asi tawbiganu loinana doctor matik chana thamba gamloidaba warabadi hospital chalai biganu makata na misi asigi matangda governor unaduna memorandum pisan baga loinana taliba demand sing pidrabadi masida asiba hakchang na singbasing lowroi loinana tidim lambi ban tawgani haiki private hospital oina ling taragadi doctor matik chaba thamgadabani madu karigi thamde paisa tananabagi namakta hidak langtakta paisa changhaliba amadi yamna hena expenditure leitaba amadagi adugumlaba yamna lowningba hospital mayam amasu thoktaba nate masi thoi mamang thaktasu asiguma mayam ama private hospital da thokhiba laikhre maramaduna sigumba ekhoigi maman yamlaba life ama khangu thakta leihandaba haibase hospital ye aduki mati achouba responsibility ni maramaduna tang kuntha bausida aikhoiga makhoiga yanadana mahaki compensation oina lupa lakh yankhai pigadabani masida karigumba yanada taragadi akhoi magi haksang ase akhoi lawhiroi aduga tang kuntha ma thoi gi nongalakpadagi akhoi tidim lambi nambol dagina akhoi Imphal tu akhoi Bisempur district ki oina masi apunbagi oina akhoi ban tawjagani aduga tasena hairabada akhoi government piriba license card hospital gi se masi kakta pigadabani aduga mathang mande dagi akhoi governor da memorandum pisanjagani Morangthem Ranjit ki layengda hospital gi management doctor amadi ati staff singi makaidagi awatpa amata lekhide haine ASEAN hospital gi assistant general manager Wangkhairakpam Robert na phongdorgli ngasi hospital sida pangthokiba pawgi mifam amda Robert na phongdokibada thasigi kungamari da lambi gi khudong thiba thodok ama thokpadagi hospital sida numidang pung 13 aduwaida pukalakibani mahak pukhalakpa matamda mangonda alcohol gi influence su leiki tungda test kaya tawruba matungda mahaki intestine hore khangbadagi tang kunga mangada operation tawkibani operation tawdringaida mangonda laigadaba khudong thiba mayam adu imung manungi miyoi singdasu khanganki loinana tang kunga tarukta Ranjit masagi phibam soksalakpadagi kanbangamdana laikidabani mahakna laikidabada imung manungi wabadaso hospital asina saruk yari adubu thodok asiga mari leinana kanagumba amatana hospital asigi mingcha thiba yaba thongdi tobiganu hainasu Robert na appeal torukli Morangthem Ranjit haibasi ASEAN hospital da yorokpa matamda mohonda alcohol gi influence lei jung test tobu mayam torbu matungda mahagasi operation togi tang kumanga gi pung taruk makhai taba matamda torbu matungda patient asi akoina ICU da thamba matungda mongondagi thirin gi oiba manungda koigi pokhairakpa saithorakpa phataba mayam dugi infection tholakpa awdagi patient asi condition si fasilakide amasung BP na singba masi haigalakpa ngamgidaba aduga maram oina patient asi lekide koina moida operation tawdri mamang dasu akoina high risk consent lowerga imung manung dasu loina khangan gi patient gi condition dasu haibaji patient asi amna hinba changba yai haina haiba aduga consent asi imung manung yarba matungda operation asi tawki patient asi operation tawra matungda leitaba natraga hingba haibasi akoi 50-50 gi admaina oiba chance amol age adu moidu patient gi family dasu ko explain tawsen gi leiba patient gi condition ji phalak tabadagi akoina moidasu explain tawi leitaba matam dasu imung manung da akoina doctor na ju explain tawi lei imung manung da pi ron pusan biraga leiba patient asi ko yonjan na ba makha thanaba disaster singba tongna ba ko haina maina ju moidu sinasagi ngasi nungaitaba thodok amada Imphal West District ki Wangoi constituency na konba yumnam huidrom makha lekai tera makhongda gas tagi horokpa maidagi yum amatum na chakre hari thodok asi ngasi ayupung 8 minute ni purom tabada thokibani
ꯌꯨꯝ ꯑꯗꯨ ꯎꯅ ꯃꯊꯛ ꯃꯈꯥ ꯁꯥꯕꯅ ꯑꯌꯥꯝꯕ ꯁꯔꯨꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯂꯥꯛꯂꯕꯁꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯩꯅ ꯆꯥꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯍꯤꯗ꯭ꯔꯣꯝ ꯕꯤꯁꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯏꯟꯁꯥꯡ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒ꯭ꯌꯥꯁꯀꯤ ꯁ꯭ꯇꯣꯞꯇ ꯃꯩ ꯊꯥꯒꯠꯄꯗ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯩ ꯍꯧꯔꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯒ꯭ꯌꯥꯁꯇ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨ ꯃꯨꯊꯠꯅꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯠꯇ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯎꯅ ꯁꯥꯕ ꯑꯣꯏꯕꯅ ꯑꯃꯗꯤ ꯀꯨꯏꯕꯒꯤ ꯎꯁꯤꯡ ꯑꯗꯨ ꯃꯜꯂꯛꯄꯅ ꯌꯥꯝꯅ ꯊꯨꯅ ꯃꯩꯅ ꯋꯥꯏꯈꯤ ꯍꯥꯏꯔꯤ ꯃꯩ ꯑꯗꯨ ꯀꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯅꯕꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯂꯧ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯕ ꯂꯨꯄꯥ ꯂꯥꯛ 5ꯒꯤ ꯁꯦꯟꯐꯝꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞꯇꯣ ꯑꯗꯩꯗ ꯃꯩ ꯊꯥꯒꯠꯄꯒ ꯑꯗꯨꯝ ꯀꯔꯝꯗꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯍꯦꯛ ꯁꯦꯛꯀꯦ ꯇꯧꯕꯒ ꯑꯗꯨꯝ ꯁꯥꯏꯠ ꯑꯅꯤꯃꯛꯇꯒꯤ ꯑꯗꯨꯝ ꯃꯩ ꯍꯧꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯦꯕ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯞꯅꯗꯕꯤꯗ ꯇꯧꯖꯕꯅꯤꯅ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯂꯩꯕ ꯈꯣꯠꯄ ꯃꯩ ꯍꯦꯛ ꯆꯥꯛꯂꯛꯄꯒ ꯂꯧꯊꯣꯛꯄ ꯈꯣꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃ ꯑꯩ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯩꯒꯤ ꯀꯥ ꯂꯩꯖꯕꯗꯨꯁꯨ ꯆꯪꯕ ꯈꯣꯠꯄ ꯀꯩꯝ ꯉꯝꯗ꯭ರೆ ꯒ꯭ꯌꯥꯁꯇꯣ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯥꯇꯤꯜ ꯎꯞꯁꯟꯕꯤ ꯑꯗꯒꯤ ꯀꯩꯅꯣ ꯌꯦꯠꯁꯟꯕꯤ ꯑꯩ ꯌꯥꯝ ꯇꯧꯖꯩ ꯑꯗꯣ ꯑꯗꯨꯝ ꯃꯩꯗꯣ ꯑꯗꯨꯝ ꯆꯥꯛ ꯂꯩꯕꯅꯤꯅ ꯑꯩ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯗꯅ ꯑꯩ ꯃꯩ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯑꯗꯨꯝ ꯑꯗꯨ ꯅꯥꯀꯟ ꯁꯥꯏꯗ ꯑꯩ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯄꯣꯠ ꯆꯩ ꯑꯃ ꯀꯩ ꯑꯃ ꯑꯩ ꯍꯣꯟꯇꯣꯛꯄꯒꯤ ꯑꯩ ꯀꯩꯉꯣꯟꯗ ꯀꯩꯝꯇ ꯅꯪꯍꯧꯗ꯭ꯔꯦꯕ ꯑꯃꯔꯣꯝꯗ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯗꯨꯒꯤ MLA ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟꯁꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯅꯅꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟꯗꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯉꯁꯤꯃꯛ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ DCꯒꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯅꯆꯤꯡꯕꯁꯤꯡ ꯂꯧꯔꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡꯁꯨ ꯄꯥꯡꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯛꯂꯦ ꯍꯥꯏꯅ MLAꯅ ꯄꯥꯎꯗꯝꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯊꯧꯗꯣꯛ ꯊꯣꯛꯏꯁꯦ ꯍꯧꯖꯤꯛ ꯁꯤꯂꯤꯟꯗꯔ ꯄꯣꯛꯈꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯤ ꯑꯅꯝꯕꯅ ꯑꯝꯇ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯁꯨ ꯃꯌꯥꯏ ꯂꯝꯕꯤꯁꯤ ꯄꯤꯛꯄꯅꯤꯅ ꯌꯥꯝ ꯊꯨꯅ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗꯕꯗꯒꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯩ ꯐꯥꯎꯋꯦ DCꯒꯤ ꯒꯚꯔꯟꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯗꯤ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯂꯧꯔꯒ ꯑꯗꯨꯝ ꯃꯔꯝ ꯆꯥꯅ ꯑꯗꯨꯝ ꯑꯩ ꯇꯧꯔꯛꯑꯒꯦ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯒꯦꯅ ꯑꯩꯈꯣꯏ DCꯒꯁꯨ ꯋꯥꯔꯤ ꯁꯥꯔꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ MLA ꯐꯟꯗꯒꯤ ꯑꯩ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯥꯅꯕꯒꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯅꯣꯅꯦ ꯗꯤꯁꯇ꯭रिꯛꯀꯤ ꯅꯨꯡꯕꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ CHCꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯃꯊꯣꯜ ꯑꯃ ꯋꯥꯡꯕ ꯁ꯭ꯇꯥꯐ ꯀ꯭ꯋꯥꯇꯔ ꯌꯦꯡꯁꯤꯟꯕꯤꯗꯕꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯅꯤꯡꯈꯥꯏꯔꯛꯀꯗ꯭ꯔꯥ ꯆꯤꯡꯅꯕꯗꯒꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯃꯤꯄꯥꯏꯅꯔꯦ ꯍꯥꯏꯔꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯒꯤ ꯌꯨꯝꯊꯛ ꯑꯣꯏꯔꯤꯕ RCCꯒꯤ ꯐ꯭ꯂꯣꯔ ꯀ꯭ꯔꯦꯛ ꯆꯠꯄꯗꯒꯤ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯏꯁꯤꯡ ꯌꯨꯔꯛꯄ ꯌꯥꯎꯔꯦ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ CHC ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯑꯗꯤꯝ ꯒꯥꯡꯃꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀ꯭ꯋꯥꯇꯔ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯂꯩꯕꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯁꯤ ꯀꯨꯝꯖꯥ 2019ꯗ MTDCꯒꯤ ꯃꯈꯥꯗ ꯁꯥꯕ ꯂꯣꯏꯗꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯇꯃꯦꯡꯂꯣꯡꯒꯤ DC C ꯑꯔꯊꯔꯅ ꯁꯪꯒꯥꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ Art and Culture Departmentꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁ ꯑꯁꯤ Art and Cultureꯒꯤ ꯂꯝꯗ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯤꯑꯣꯏꯗ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯤꯉꯩ ꯆꯦꯔꯛ ꯑꯁꯤꯗ ꯀꯤꯌꯔꯇꯦꯀꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯞꯆꯤꯜꯂꯝꯂꯦ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯈꯤꯕꯅꯣ ꯍꯥꯏꯕ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯥꯔꯠꯁ ꯑꯦꯟड ꯀꯜꯆꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯥꯛꯁꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯛꯂꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯝꯕ꯭ꯔꯥꯏꯂꯥꯛꯄꯝ ꯑꯕꯨꯡ ꯁꯔꯃꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯝꯖꯥ 2023ꯗ Art and Culture Departmentꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁ ꯂꯧꯅꯅꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯔꯨꯜ ꯁꯦꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯗꯣꯛꯅꯤꯡꯕꯁꯤꯡꯗꯒꯤ ꯃꯣꯠ ꯄꯤꯔꯛꯅꯅꯕ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯈꯤ ꯂꯣꯏꯅꯅ ꯑꯃꯥꯛꯁꯨꯅ ꯅꯣꯇꯤꯁ ꯑꯁꯤ ꯊꯣꯛꯄꯗ ꯊꯥ ꯑꯃ ꯐꯥꯔꯛꯇ꯭ꯔꯤꯉꯩꯗ Art and Cultureꯒꯤ ꯗꯤꯔꯦꯛꯇꯔꯅ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔ ꯂꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯐ꯭ꯔꯦꯁ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯗꯨꯅ Art and Cultureꯒꯤ ꯂꯝꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯤꯑꯣꯏ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯊꯝꯈꯤ ꯑꯗꯨꯕꯨ ꯂꯨꯞ ꯑꯁꯤꯅ ꯊꯝꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯅ ꯀꯤꯌꯔꯇꯦꯀꯔ ꯑꯣꯏꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯣꯁ ꯑꯁꯤ ꯄꯤꯔꯛꯈꯤꯕꯅꯤ
Maram aduna asigumba thawong asigi matangda akuppa maram khanghanpham thoi natrabadi mari lenaba loop singa kusam nadana khongjang junction gani hari caretaker na pagi program officer ka ba yabagi yadabagi makoida leiragasu program officer bisi yamna maru oiba oigi lamdam sida art pam jana sanction jerigo oja sing satra mairo khudimaki karigumba masak ko polama thaba ma tawba haise art culture gi yam maru oiba thudam atki maram sungang khangdana program officer ma oiba haise maning halakatra haibagi chingna madu leibadagi kona Resmi si togdea dan togjabani si katagi wafam si natana government dance college ki pungi aduga sei gi oja lobagi matang sida su manung sida yamna mong marin ta da mong da oja sing khan gi bagi oiba tongan wafam ke ama thangkala pana marong oiraga masi jimsu mari leinaba government gi authority singna munna tang thigat piraga yengsin biyaji thamjani deisida agriculture ga mari leinaba leiba ki issue oigedaba thabak singse agriculture student union leijeba amaksun masi yam pukna thijen jagani aduga mi amagi career mangba ya bi mong da chenaramba singje pakna singba action kya su tawani ha bisima ko masu sai Challengers Youth of Khundrakpam Assembly Constituency gi Homlak Suba Foundation degi thoram ngasi Imphal East District Uyumpok ta leiba community hall da pangtokre. Leadership is in the hands of the youth. Youth for Unity and the Youth for Progress haiba wakhalon da pangtokiba thoram aduda saru yakiba ichamgi hanagi president Nongthombam Rajendra na phongdokiba da thoklibirang asida kuki singa lantheng nabada leikitraba singi imung manungi mioi sing haujiki Pibam asida maranai tabagi pibam dalakle masimagna miyamgi pukning wakan sonta hananaba maram oire haiki. Tetaiga saknairaba thiam Ratan thiam na laikitabada CPI Manipur State Council Universal Mothers Organization Manipur People's Friends Nambol Kethel Bande Association amasung masali mana awaba phongdorokli Political Party CPI Manipur State Council amadi loop sing asina thador ki bacherol sing da ratan thiam si theater gilam da lamyan ba ma ubedan tar Manipur art and culture tradition bu yokatuna malim da lamda masubu sakta lamba tang laba Manipur imagi maparini mana lekitabada imung manungi lehoriba awaba miyoi singi awaba da saru yari na phongdorli Okram sagai apokpatras thobal taba puna sinduna kunmathorak suba prize distribution gi throm gasi Manipur Press Club ta pangthokre thromasi okram sagai gi oina bozem amadi kozem na loba class 10 amasung 12 amadi CBS na loba class 10 amasung 12 ta chauna mai palaki ba mahiru sing fencing hockey amasung football da mai paklaba sanaru sing kwarambani ima kaithel da yam ahal oiraba nupi da mana piduna ikai khumnaba utpa oina pangthokpani Thromga mari lenena okram sagai apokpatras thobal taba pugi member okram Bijoy Kumar na phongdor kibada hiram kayada thodok hendok pamai paklaba miyoi singbu aikhoina pukning thawgatpagi hainabi thamba tangai phadi haina phongdoki Satra Singhi Garjan Singna, Makoi Area, Makata, Sigumba, Makoi, Award Sumba, Panico, Highway, Masada, Nungaiza, Masada, Makoi, Kanuda, Apena, Pizari Sina, Makoi the Kayumba, home Mamalaga, Ena, Magi, Makoi Masagi, Tungi Area, Ahemba, Apava, Amasu, Mayang, Mukodo, Urapangam, Sanu, Highway, Arumba. Mishezama pibaga loinana masigi function ase akoina pangthokjabani kaithien phammaga masa masu imu manu thakani haibi wakhalon se ngasi bawda hauki sei chakya gi mamanggi ngasi bawda masi adumak masi wakhalon sin leibase masi dasu uning thogot poina siguma nupi gi thudang yam sauna leibage haibado uning thogot poina makoi busu khajitang mathuna piboina aikoina asigumba makoi de aidigi akoina ahloiraba nupi ma khanjaraga akoi loimok di piba ngamsate madugina muda akoina manasin arrange tokjabani Ban Mahotsav lisingani kungamanga palan tawbagi makha chatrak poina Regional Institute of Medical Sciences RIMS Imphal na sinduna Institute asigi Department of Anatomy gi dissection hall gi kha thangba Meitei digi hauraga mini auditorium phawbada u chara kaya thakre एक पेड़ माँ के नाम
2.0 gi wakhalonda pangthokiba u chara thabagi thorom aduga mari lenena rims imphal gi director professor G Sunil Kumar na phongdorkibada banwa saba padan tawriba asina akobegi khal kaihandana thamdanaba aikhoina kari thodang lawgadagi haibasu nahongnana ningsinghali rims imphal su ana layeng khaki natana lu nanba amsung akobegi phibam kaihandana thamdanaba mangjin thana thabak tawgani haiki Green Revolution Society GRS Manipur na sinduna ngasi World Environment Day ga mari leinaba thobal athopam Kobilia Makhong Daliba Anglo Manipur War Memorial Complex ta u chara kaya thabaga loinana asat awong singda u chara kaya su yenthokre numit nini chupna chathagadaba u chara thabagi thorom aduda khangabo constituency gi MLA Okram Suraj Kumar hakibada World Environment Day ga mari leinana Manipur gi mahusagi phibam kaitharagliba asibu phagat hananaba GRS na sahi Taranithoi Rom gi mamangdagi chatharakpa campaign gi sharuka ama oina World Environment Day ga mari leinana ngasi su u thabagi thoromasi pangthokpani GRS ke members sing Youth Congress ke members sing amadi akobda leiriba club ke members sing na lamdam asigi yamna maru eba puari oiraba mafam ama oiriba Anglo Manipur War Memorial Complex Thobal athokpam Kobilia Makhong asida u chara kaya thajanbani mafam asida British ka mayuk naduna irebak asigi damakta Manipur gi lanmi kaya thawaina pontha piki lanfam adu Manipur gi puari da yamna maru oi maramasna asigumba Manipur gi puari gi yamna maru oi ba mafam asi sangban anaba honarak libani mafam asida British na junglamba nung amalai mafam asida mariba ki damakta thawaina pontha pikraba athoba singi maming matha singi puthoknaratuna haikat laikat tamlakli mafam asi sengwatpa haibasi tangai phadaba amani haina phongdoki Manipur da social liba environment siga mari laina asida campaign nama oina koigi Green Revolution Society asigi members sing aduga Youth Congress ki members sing mayam laika asigi club ki laibiriba chinaw sing mayam puna mana thokpirakuna yamna maru oiba historical place haibitare lairiba khongjom war haina Thobal dasu yamna achouba role ama lawhiba sigi athokpam gi Kobila Makhong gi area sida Anglo Manipuri War sida aina sum yengjabada this is one of the most maru oiba mafam lanbam mayamda sisu yamna chawba lanbam amani haidana hamjabani masisu preserve tawbo oina koi ngasigi sigi mafam sidagi hokdoksarakpani Democratic Youth Front DYF na sinduna numit nini chupna zatharakpa Youth Leadership Workshop 2025 ngasi lamdam asigi naha kaya na saruk yaduna kumbana pagtaliba Youth Center dulukshan kre thoramadu the Democratic People's Front DPF ki President Dr. Naringbam Rajib Kumar amadi tongan ba resource person kaya na ngasi gi hongdak liba lengak lon gi phibam amadi masidagi ekhogi khunai asina hingjana ba hotnabada ngasigi nahasingna lawgadaba thodang singi matangda training piki DPF ki President Dr. Naringbam Rajib Kumar Vice President Paunam Sundarna awonba Manipur amagi damakta aikhoigi nahasingna lawgadaba thodang amadi kari marami damakta ahongba anoba Manipur ama mathau taraklibano habigi matangda nahasingda thamki ngasi aroiba numitta Youth Leadership Workshop aduda saruk yariba nahasingna DPF ki President Dr. Naringbam Rajib Kumar na mahaka loinana aikoi ireipagi damakta chama hingjage haina wasak paga loinana ireipagi damakta khongpham chetna lemina si haina phirep lomina ki hari Understanding Building, Drawing and Earthquake Resistant Construction Highway Hiram the Institute of Engineers India Manipur State Center na sinduna nomigi oiba yum sarul singi orientation program amanga si pangtokre tayan taliba Government Polytechnic Campus tap laiba IEI Manipur State Center ge seminar holda pangtoki batorom aduga mari leinana orientation program adugi convener Dr. L Shamanandana phongdorpada thoromasi maru oina yum sarul singda engineer architect singna piriba yum kai sananaba ayek balai adu mamutana khanghananabagi matangdani loinana North East State singda earthquake zone asi honglakpa maramna yum kai sabadasu
ahongba lakadabasing adu yumsarolsingda mamut tana khanghananaba akhang ahi singna takpi tambibani institute asina mamangda sigumba thorom kaya pangthokiba leikre makata na su district singda chatuna amadi yumsarolsingna suriba yumsaroisingna suriba thabak mafam aduda chatuna khanghananabagi wakhalon su thamli haina su phongdoki ngasi pangthokiba orientation program aduda yumsaroi yankhai romna saru yaki Yumsaloi Hagatra, Sensing Se, Engineer, Architect, Na Pire, Drawing Se, Apoy with the Kangasu, I am Kandi Hapadina, Yumsaloi Silla, Hen, Gandanaba, the understanding Bulang about Tenamasa, Lord Easterly, you say, Aquajon 5 days in my other Kambire, Adubu, Rivsi, Aquajon 6 and out, Polakadore, Madu, Final Windy, but when the IS port की मागी अरोइबा फॉर्मेशन द लेरे अदुगी मतांग उद के प्रिकॉशन लोग यादी हाइबदुदी मरे मोइदा ओइना हम डिस्कस तवरन सही असगी बोसेम ममदे कोजेम न लोब क्लास 10 अमदे 12 के एग्जामिनेशन द माई पालबा कोंबा खेत्री लेकाय द लेबा पोजीशन लौरखरबा मदी पास तौरखरबा महिरोई सिंह तरामना ओपगी थरम अमा नहरो लमजिंग मेरा कोंबा खेत्री लेकायना सिंदुर पांगतोकरे थरंग मरी लेना एमएलए थोंगाम विश्वजीत ना हाइखिबदा ngasi हौरकलिबा महिरोई सिंह पुकनिंग थौगतपा हाइबासी मरुओई सत्कदब लंबी यामना वाटली मखल मथेनगे कंपटीशन कयादा माई पालकपा अदुबु खौरांगना ngaiduna leiri haibasi nahasingna khangjingadabani larik khakta tamlaga mak wangna phanglaga larik haibani haiba yaroi maru changba tungi yumbi ama oiba discipline changi discipline yaudrba mairoi adudi tungi yumbi nate sumsarba yumbi oiraga tokani loinana mama mapa oiba singna macha singbu chaksinaba chaksinna chenaba amadi macha adugi apamba lambida chachananaba asisu sinbiba yamna maru oi haiki Naha hawala paisa ista ekona lariba ya natuna lari pura makinje takira mada ekona amang ba mogleke adumo masigi lari pose ekoi machel jina ai gi chinaba ai gi na tai cha da ba ai kurong cha da jina maram morga ekoi matam ka ko ngam dam jina ekoi je communication wala kwa sharing wala kwa exchange of the thoughts ekoi da wala ko jina maram morga ekoi mar ko je yam lagi jina ekoi da sapot pada indar kwa da angang jing ga hena mang jing thana chakida do masda wala ko je masi अकोना में खत्ते पगे मतम ओइरे अतरे अकोना खंगदा कोलम दो खंगदा चखगांदा हयें युंगी युंबी दो अखोगी उलै तबल लमदा केगेने युंबी छाय हदी फोटो ले ओरगदी अकोन सोसाइटी कमाई तो सस्टेनेबल का होतनो नतगना अकनबा युंबी ले जो कमाई ओइदो नो से अदुगी अकलोन दइना ओइ ओइ हाइबनते नमोय हाइबनते तवदबु सोइदनबा सोइदिङैदा नांदिङैदा अकोन खना होबा ताना होबा अदुगा सोइदनबा फोरबो ओइजना हेना चुमगा अदुगा अकोनदा Pediatric Association of Manipur Pamna Sinduna ORS a simple solution for a healthier future haiba wakalonda ORS week celebration 2025 ki thorom pangthokre kaksing lamdong daliba Jiban Hospital dangasi pangthokiba thorom maduda Pam gi president su oiriba Rims Pediatric Department ki head of department professor Dr. C.S. Shamsundar Jiban Hospital ki managing director Dr. Y. Ashok Kumar East Zone Academy Pediatric 2025 ki president oina su khalaba Janims Hospital ki pediatric ki head professor Dr. N. Kameshwar Pam gi secretary Dr. L. Basanta amasung treasurer Dr. K.S. John Saruyaki loinana SIP Smart Stay strong, say yes to ORS, haiba slogan su lauki hari. Taibang manung yai pananaba kanglon haina mingthon ba laisangthem budhi Meitei ne iba larik amangasi honobi matungina phongkre. Itin pamna sinduna kasa pata leba Directorate of Information and Public Relations DIPR gi auditorium da pantukiba larik phom gi thoram maduda DM University of Arts ki principal Professor Sagol Semlan Chenba itin phamgi Sintak Puril Chamba Laishram amadi Art and Culture ki retired Joint Director Sapam Baigana Saru Yaki Coalition Against Drugs and Alcohol kada amasung Imphal gi North AOC da leba Dr. Helena Eye Hospital and Institute anina puno kusam naraga ngasi nomagi oiba free eye
check-up camp ama Imphal West District ki manung channa leiba Lapupatera High School da pangthokre camp asi nahasingna mobile phone sizinabagi chang hengalakliba asina maram oiraga mit chopagi chang nongma gi hengalakpa mit ki anaba sing thorokpa asidagi matau karamna ngaktoktuna ana yek sandok tana thamgani amasung nahaloidagi habigi matangda phongdokhibani pangthokiba thoromni ngasigi camp aduda miyoi chamarom lying kibaga loinana cataract patient taraga manga khandoktuna makha taba counseling piraga batungda operation pangthoknaraba patient da khanghanki haina kadagi secretary information 7 publicity L Brozen angom chana thokpa cherol amana hairi Hojik sanabigi pau makhatana pijari Manipur State Badminton Association MSBA gi miyeng makhada RK Badminton Association changangai na sinduna changangai gi awang lekai da leiba RK Fitness and Wellness ta pangthorkiba ahanba badminton tournament ngarang loisin khre Laistram Milan amasung Sanjit ki Jurana winner oire tha asigi tang 30 tagi hoduna satarkiba tournament sida Milan amasung Sanjit ki Jurana winner oibaga loinana yumnam biramani amasung moirang them Manjit ki Jurana runner up taki ngarang pangthoki boluson gi thoromda Manipur University gi retired professor Wangkhem Navakumar amasung RK Fortune Developer Private Limited ki MD RK Rameshwana maru oiba mithung sing oina saru yakhi bagal loinana makok mathang takraba sandro singda mana yanthokton pongin thogatki Mangasuba MNCA Luang Pokpa T20 Trophy 2024-25 amasung Mangasuba MNCA Under 16 Boys Naurim Rajning Thau Memorial Trophy 2024-25 da saru yaruba Tidim Road Athletic Union Traugi Sanaroi Singh ngasi Sagolban Assembly Constituency gi MLA RK Imogi Sagolban da leiba yumda pangthokpa thorom amada taram okre thorom aduga mari leinana Sanaroi Singh na trophy asidas Sanakiba Mongda Tagatpa Pondo Bagaloina Trau Amadi Sagulban Assembly Constituency gi Miambu Southok Jaba Pauhale Haina MLA na Pondoki Loinana Trau get team Amadi Trau football team Anida MLA gi Maketi gi Lupa Lishing Yankai Pidano Poling Tawaki Mahangna Makatana Hakibada Asuguma Achimenasi Lanai Mioi Ama Kaktagi Nate Hariduna Masina Kunai Amabu Saukat Chakot handuna Manipur gi sana khonabada mapangal kangkhat hananaba national level da masak thokpa ngamgani haina su phongdoki District Volleyball Association DVA Thobal gi member amasu oriba NIS volleyball coach Yendrembam Komarjin na physical education da national pass torpada thagatpada District Volleyball Association DVA Thobal na taramno okre ngasi karim bikhok mayai likai community hall da pangthokiba taramno opagi thorom aduda social activist Ketrimayum Priyo Barta District Volleyball Association DVA gi Thobal gi President Mutum Mani amadi District Olympic Association gi Secretary M Modusudona Saru Yakhi thorom aduda Ketrimayum Priyo Barta na hakibada Manipur bu Maliam da masak takliba sanaroi asibu lamdom asigi CSO sing NGO sing na hena pungning sangbi dabadagi mami tari sanaroi sing na mai paklak laba matam khaktada makhoibu opagi puning thawat pasi matik yamna chade national international gi thakta sanaba chatnanaba honabada makhoina thengnariba awaba su ubiduna hena mating panghan biduna sembiragadi Manipur bu Maliam da hena masak tak pangamgani Manipur gi sanaroi singna phawba sanaroi ama oinana honarakpada changba mathau taba khudingmakta angamba mateng pangani haiki CSO sing NGO sing sigi magedi su sana thonobugi lamda akai meeting chang da bohum tawai masi ai sana ningi akai na sanaroi singna takaman power ka takaman purga la ka na akai na makai session tawagi program ko kapta na mamay ko interest ko matik sa de akoy na pang bigega akoy na pang order ko matamda akoy na thenari da revances niya mama akoy na mato khambi daga ubi daga mateng pangdan diraga sendi daga akoy taragati ngasi akoy Manipur bu sanaroi singa
मालेरगी थाकता सकता लेबसे सिदगी अमुक हेना सकता को लंगरी हाइबसे आइगे चेत फजबन Singjamai Kangkut Singa Mathakna Sinduna Zatharakiba Ahanba Maibam Ithoi Memorial Nupi Khut Kang Tournament Lisingani Kunga Mangagi ngasi Sanakibada Singjamai SC Team B Mai Pakre Tasagi Kundagi Hoduna Tongan Tongan with Team Taraga Nitoina Group Mari Tokna Saruk Yaraga Singjamai Singa Mathak Taleba Singjamai Kangchang da Zatharakiba Kang Tournament Asigi ngasi Group Bigi Sanakiba League Match ta Singjamai SC Team B na Gopal Dev High School SC bu Panjil Taratruk Mapanda Thoibangam ki match adugi ahan ba hap loiba phawda team animak na Panjil manga mananduna minaki adum oinamag ani suba hap matungda Singjamai SC Team B na Gopal Dev High School SC dagi Panjil masing taraga mathoi henduna chauna mai pak pangam ki Satriba Kang Tournament asigi makhataba match na haying ayuk pung tramathoi makai tabada Group A gi League match oina High School SC amadi Singjamai SC C Kangkut ani markta lamba taunargani Manipur State Kabaddi Association gi miyeng makhada khongampat mayai lekai Youth Pioneer Club KYPC na sindurang ngarang dagi chatharakliba Mudraga Nithorak Suba Senior Manipur State Kabaddi Championship 2025 ki ngasi sanakiba match singda MYC ALUC Ima Kalika Andaskam Vito SLYO Slyo Team Sing Mai Pakre Khongampat mayai lekai playground da chatharkiba championship asigi ngasi sanakiba de MYC na KYPC Alukna ACDF Ima Kalika na Slyo AMD SCM na Naya Vitona KYPC Alukna UPS Slayona KYPC amasung Alukna Nayabu Maithiba Piki Bishnupur District Body Builders Association amadi ID Fitness Gym Nambol anina punna sinduranga si khas je mamaya lekai gi ima panthubi laibungda tramangarak suba Mr. Bishnupur District Body Building Contest 2025 pangthokre All Manipur Body Builders Association ambagi miyeng makada Bishnupur District ki tongan gym center taraga manga dagi lakba sanori kontra taruk saruk yatra pangthokiba contest aduda RCC Youth Affairs and Sports Kumalapaki gi Rabikanta Tongbramna senior men gi title lawkre kalopasigi muscle factory kakching gi langsang them Rosikumana ani suba aduga khongbu manga fitness center kumbigi pritam nahakpamna ahum subataki junior category gi bodybuilding contest muscle factory kakching gi langsang them Rosikumana ahan bataki men's sports physics ki athoi ahen tanaki badana Iron Addict Fitness Gym Ningthau Khonggi Chanambam Daniel na ahan bataki Event asimaki oina classic strength gym Bishnupur gi Khomjam Sibanandana amadi Sajel Sang Moirang gi Khuman Srinivas na ani suba amadi ahum suba taki Anirik Suba Premier League 2025-26 FC Riangdai Nonena Team Champion oibangam kre ngasi loisunba numiki lamlong thongkhong da leiba artificial football top ground da sathagiba Sek Babu Musa Memorial Trust na sponsor tawrga All Manipur Football Association amphana sing kiba football league asigi final match ta FC Riangdai Nonena Asufi Football Academy Maubu Panjal amasino da mai piki Team Champion oibangam ki FC Riangdai na Riangdai gi makai dagi mai pak pegi amata ngaraba Panjal adu Gibson kamaina match ki kunga mathoi suba minute chan bangam ki team gi winner oikraba FC Riangdai na I League 3rd division da qualify oiduna Manipur dagi mahut sinduna saruk yaragani Ozulo selak pada moroi bapa omokana pijari Meitei bu Indian Constitution schedule list amuk hanjin hananaba Meitei Tribe Union MMTU na national level da makata na campaign chathari Tenopol gi MLA le pau hawkup na haraki bu wafam sing kup na khanaduna thabak pangthuk piganu haina Marine Welfare Committee na Manipur Governor gi puning chinchilakre
amadi mapu pandabugum lamlai assembly constituency manunggi yang pokpidagi na lamlai phawda leiba Imphal ukhur lambi gi pothole nonglakta koilana men bagi thabak chatharam ne hari matang asta policy losinjare Manipur miyamgi punsida khwaidagi hena maru oiba state asigi lebak asigi amadi malemgi I pawsingi damakta SKTV News bu miyeng taduna lebiu losilakpada miyeng tabiribasing amukan khurumjari